MARAIBAK THIRABI NUPIMACHA Sengbu NAOYOK-NAOKONBIRIBA Porei Nawakon Children Home for Girls ki Shuba Mapok Kumon ki Thouram ngasi Ching Lemna Pangthokkhre Achan bigai da leiba leimakon Women's Abort ki Complex da Pangthokpa Thouram aduda Department of Cooperation ki hanagi Director W Gomti ITI ki hanagi Librarian CH Nakini AIR Imphal ki hanagi Senior Broadcaster Chongtham Kamala Thangzam Agro Manipur ki Director Jiteshwari Thangzam Amadi Laimarol Lamjingkon ki President MC Ritana Presidium Member Sing Oina Saruk Yakhe Home asigi angang nupimacha singna sayaw isay kudol tamlaga hugdokhiba Thouram aduka mari lenena Mitay Laimarol Sinai Sangi Secretary S Inauchana Hai Nupimacha singtagi oiba Porei Nawakon Children Home ase kumja lising anika mapanda lingkhat khibani Home ase lingkhat pagi maru oiba pandam di MARAIBAK THIRABI amadi makoibu yengsin binaba kana leitraba nupimacha singbu NAOYOK-NAOKONBIRIBA makoibu mathok taba mateng pangbani JJA ki matung ina angang sing ase masagi chahi 19 sudriba fawbadi home asida leigani makoina mafam asida leiringai manungda mahai masen tamhanba yauna skill development chingba training supiri maramdi mafam asida gi makoina thokraba matung masagi senthok lambi amamam leinabani amaromda angang sing asina masagi chahi 19 mapung farabadi makoi gi guardian ni haina aikoina sakang khraba mioi sing aduda amuk sinakhigani haina inauchana makhatana phongdokhe Porei Nawakon Children Home si 2006 tagi akhoi nupimachang hak tagi oina akhoi run tawraga lakchabani tasengna akhoina home si run tawjabagi pandam di akhoi gi lam sidaida lairiba akhoi gi phajana care and support phangjadraba nupimacha sing ase akhoina mafam sidaida home sidaida pusan birakanda makhoi singse phajana care and support pibiba loinana phajana education gi line sidaida makhoi singse makhoina angamba thak phawda akhoi 18 years phawgi manungda makhoina mahi tamhananaba akhoina khonaba aduga loinana akhoina tongan ba makhoi gi skill development training mayam kha pibi rakan seda makhoi singse masana basabu hingjaba ngamnabagi pandamda akhoi senthok lambi lainaba tungda hingjaba ngamnaba adugumba pandamda da akhoina home siling khajagi bani